Manipur optional the Maruba Paukra, Zeribam Impal Railway Project, Malem Guina Quality Wangba Railway, Pier Bridge, Nonebris Sabalush Lakli, Awan Puklam dam the Packet Payam Marueba, Connectivity Project Am Oediba, Zeribam Impal New Railway Project, Kumang Sokshalapulina, Lushilapigi Pibam the Lady Haina, NF Railway, Maligao Guwahati is the Public Relation Officer, Sabia Sati De Sulamanadi, Seolasinai. Indian Railways na tuan ba anauba railway line project sing amasum Zeribam Impal connectivity project paikatuna awang nong pok state sing da awon ba purakna bagi maike amada sing thaba yaba mongda thaudang lauri capital connectivity project sing paikatuna awang nong pok lamdam gi state capital punamak sammanana ba wakhalon da anauba railway line sing sangba sakali Manipur gi capital Impal ga lewa sig atai mafam sing da samnahan baga paikaliba railway gi thabak akan mamongda paikali Kilometer samaga taraka mathoi sangba Zeribam Impal Railway Line Project ki saruk ama oiriba malem goina khwaidi gi wangba railway pier bridge ama oigadoriba meter samaga nifuga mathoi wangba none bridge sabagi thabak engineering gi lamda haithoi singthoiraba kya uthoktuna sangba sagali khwaidi gi naupa progress card ki matungina malem goina khwaidi gi wangba railway pier bridge none bridge sabagi thabak loisinlakadore masum sangba sagatpagi thabak sada marful oide thong asi saba lusilabadi machine miyoibigi haithoi singthoiba masum thauna phabigi praman oiragani none bridge saba masum Zeribam Impal Railway Line Project paikat pollution mana connectivity da kanaba phanghanba danatana Manipur amadi akoiba mafam singi satmilonda chauna kanaba phangalagani railway gi kuthangna poche masum passenger mai pakna puthok pasin tawba horak pai bisina poche gi mamal hantarakani lalon itiki thaba khumang sakshilagani amadi investment na puning thawtkani masigi mathakta masina anauba thaba kya phangalagani amasum region asi nungai phalagani masina awangnong pu state sing leba sigi atai mafam singda integrate tawbada sauna thaudang logani amadi masina lalon itiki thaba tourism amadi miga nakshina hanba hengat handuna apun bagi wakhono lakhangani Zeribam Impal Railway Project asigi saruga mo oina tunnel kya semga sakatpagi thabak tawri amasum project asigi apun ba tunnel ge asang mana kilometer khumfuga mathoga point kunthrak ni thoini project asida major bridge taraga mathoi amasum minor bridge samaga kunthraga tret yawri hansu pausida makhatana su fundorakli atopa paw manamo Mizoram ko na Myanmar Lanmi ama sahi tara jail leinabagi fadok pikre Mizoram da leba district court amana ngasi hanagi Myanmar Lanmi amada sahi tara jail leinabagi fadok pikre madu makna matai manaw amada attack tokiba amasum nupi edubuna hatna bo hotnarambagi nairi Sampai district additional and session judge Silvi Zomuipui Ratena Myanmar Lanmi min ongbu sahi tara jail leinabagi fadok pikhi Ma English ngani ga kun gani thuri Sampai district ta sangjafam lawduna lakibani Mangon pikiba court ki order adu sahi taret ama nupi hatnaba honakibagi aduga atopa sahi ahum amana matai manao do phibam luna sokon kibagi maral da pikibani case ani edu da fine oina lupa lishing ahum su taki convict daraba nupa adu karigi mama na fine adu thiba ngamdrabadi atopa tha ahum amaga makhatana jail leiba tari ongasi Myanmar ki salakibani amasu ma English ngani ga kun gani thoida Mizoram na sensilakibani mark Sampai Zote Kungang the labor relief camp to the labor. Say to September Tada refuse came among the labor, Myanmar Mataimana Omada, you amusum drug amadi relief camp singing manung season over the Yamna, Kana Ating Matamba Polam sing Lairuna ba order toki, Madura Mataimana Oduna Yaki, Madura Ongna Nupiedura Tangamana etetoki. Nupiedki Mapu Rebena Mapu Kamna Bohonaki Amasumongondus etek Toroki, Maduda Matai Manau Pibam Luna Soki Hena Maral Saki Taudokpa Madurigi Ong Senki Adobo Young Mezo Association YMA gi volunteers sing the park Duga police sinaki YMA na Taudo Oduga Mari Ledana FIR ma file toki and so Paush the Sumakatari Makasa Tarapoina Pona Pongingrang Funky editorial Miam Tamsage Assam Riffles na kankhiba Haukiba tang taraga matugi ayuk angan mada sangangai bamul lampak tigi yumnam Suresh Elias Azoy Maitei Koba Masagi Sai kun mathuram suraba nupa ma cycle matunglaga National Highway number 37 da Laiba Kangpokpi district ki Haibung village tamna sangsilakpadigi Police na kalaga imung manung na sinakraba matungna haukiba tang kun mathuris Kangpokpi district ki manung sana laiba
मोटबुंग कैथेल पोचै लेनबा संगसिलुबा इम्फाल वेस्ट डिस्ट्रिक्ट की मनुंग चनबा अवांग लेकिन थाबिदगी सिंगसुबम निंगथेम कोबा मसागी सै यांखैगे तरुकलोम सुरब नुपा अमा AR असम राइफल्स न कनख्रे मैतै कम्युनिटी की अहलमा मोटबुंग कैथेल पोट लेब लाकले हाबा अकनबा पाव अमा फंगमदगी कुनगनिथुई सुबा असम राइफल्स कांगपोक्पी पोस्ट की खुदपु अमन खुदकता मोटबुंग कैथेलदा रेस्क्यू ऑपरेशन चथदुना अहल अदु अयुक पुंग तरागा मखाइरोम ताबदा असो अंगाम अमत याउदना रेस्क्यू तौखिबनि रेस्क्यू तौरबा मतुंगना सेकमाई पुलिस स्टेशन सिनरखि तुंगना सेकमाई पुलिसना सिंगसुबम निंगथेमबु इमुंग मनुंगी मी सिंग कौरगा सिनखि पनबा याबदि थाउदोदु कोतु कमिटी ऑन ट्राइबल यूनिटी सदर हिल्स कांगपोक्पी डिस्ट्रिक्ट टोटल शटडाउन की खोंजंग संगसिलिंगै मनुंग थोखिबनि तांग कुनगे अयुक्त कांगपोक्पी डिस्ट्रिक्ट की सप्रेमेना पुलिस स्टेशन की मनुंग चनबा कोनसा खुल मनाक थोकिबा सखंगदबा खुलाई पाइबसिंगा खुद थोकनबनि हाइबा थाउदो अमदा कुकी नुपानी लेखिदबग मरी लेना कोतुनो खुदक्तगी कांगपोक्पी डिस्ट्रिक्ट टोटल शटडाउन की खोंजंग संगसिलखिबनि मैतै शेड्यूल ट्राइब स्टेटस डिमांड तौबगी मयोक्तनी हाइदुना मे अहुमदा सिंगी डिस्ट्रिक्ट सिंगदा ट्राइबल सोलिडरिटी मास रैली चटपद चुचामपुर मोरे मोटबुंग सप्रेमेना सिंगमा मफम सिंगदा कुकीजौ कम्युनिटी की मसिंगना मैतै की मथक्ता लांदारपदगी थौलखिबा कांगलोक की इरांग असिदा हौजिक फावबदा मैतै कम्युनिटी की नुपी मसा अमा याउना मी कुनगा मंगा मांखरे इकोन कोनबोयना मांखिबसी इम्फाल वेस्ट डिस्ट्रिक्ट की लमसांग पुलिस स्टेशन की मनुंग चना लेबा अखामा मयै लेकाइदगी निंगथौजम एंटोनी एलाइस तेंबा सै तरागा तरुक अपोपगी मिंग लेखिद्राबा सुंदर अमसुम अखाम अवांग लेकाइदगी मैबम अविनाश एलाइस खाबा सै तरागा मंगा अपोपगी मिंग हेमनि मखोय अनि हौकिबा तांग मंगा अरामबाई तेंगोल सिंदुना सकमाइदा पांथोकपा मीटिंग अमा यावगनी हाइदुना अयुक पुंग मापलुम ताबदा जावा मोटरसाइकल अमा तोंगलगा सखिबदगी मफम खंगदना मांखिबनि मखोयना पाइखिबा मोबाइल फोन सिंग रिकवर तौखरबसु मखोय अनिगी लेफम मरी मखोंगे हाउस फावबा गाड़ी मत खंगदना लेरि मखोय अनिगी मोबाइल फोन सिंग अदु तांग तरुक की अयुक्ता सेनापति बाजार मनाक्ता लैबा ऑयल पंप अमगी मनाक्तगी फंखिबनि मखोय अनि मफम खंगदना मांखिबसि किंडरगार्टन मंटेसोरी स्कूल तकियल कोलम लेकाई महिरोय तकियल कोलम लेकाइदगी फिजम हेमंजित अमसुम तंफासना गर्ल्स हायर सेकेंडरी स्कूल की महिरोय तेरातोंग ग्रुप लेकाइदगी लुवांगबी लिंथोइंगांबी हिजम अनि मफम खंगदना मांखरबा मतुंगदनि हिजम हेमंजित अमसुम लुवांगबी लिंथोइंगांबी अनि हौकिबा जुलाई तांग तरुक की अयुक्ता मोटरसाइकल अमदा कैसाम पार्टी की तिदिम लंबीदा थौदखरबा मतुंगदा मफम खंगदना मांखिबनि मखोय अनि तिदिम लंबीदा थौदखी हाइबसी CCTV फुटेज सिंदगी खंगमंगखिबनि मखोय अनि मफम खंगदना मांखिबगा मरी लेदना CBI सेंट्रल ब्यूरो ऑफ इन्वेस्टिगेशन मी मंगा फुगतखिबा लेरबसु मखोय अनिगी लेफम मरी मखोंग अमत खंगमंगद्रि लेखिद्राब्रा हिंगलिब्रा हाबिगी मतांगना CBI न करिगुम वाफम मता फोंगदोकसु लेत्रि सोशल मीडिया दा वायरल ओइरखिबा वीडियो अमगी मतुंगिनदि मखोय अनि लेखिद्राब्रा हाबिगी सिंगनबा लेनरि मखोय अनि न मफम खंगदना मांखरिबसि कुकीगी जगादा हाइजिनख्रबा मतुंगदनि मोबाइल फोन ट्रैक तौबदा कुकीगी जगा ओइरिबा लंदन एरिया लौक्सिलमी हाइबा सबसाना खंगमंगखरबनि निंगथौजम एंटोनी एलाइस तेंबा अमसुम माइबम अविनाश एलाइस खाबसु संमाई लानथोलगा कुकीगी जगादा संगसिनखिबदगी मफम खंगदना मांखिबा ओइगनि हाइबगी थाजबा वांगना अदुमक लेनरि हाउजु फावबदा मफम खंगदना मांखरिबसिंगसि अयामबदि कुकीगी जगादा संगसिनख्रबा मतुंगदा मांखिबा गाक्थनि अविनाश अमसुम एंटोनी मांखरबा मतुंगदा सकमाईगी मैरा पाइबेमना सकमाईदगी कंगलातोंगबीरोमदा थौगतखिबदगी हलखिदबा मी पुना तरुक सुरे हाइना फोंदोकपसु लेख्रे युमनाम सुरेश एलाइस अजय मैते अमसुम सिंगसुबम निंगथेमसु मतम साना रेस्क्यू तौरमद्रबदि मफम खंगदना मांखिरंबा याय मफम खंगदना मंगलमगदबदगी कलहौबनि हाइबदा हेमन मथोक्लै सेक्शनबगी तंगाइफदबा यामना लै कोकीगी जगादा संगसिलुबदगी मफम खंगदना मांगबगी थौदोक मतुंगदा अमुक हना थोअंदनबा म्याम पुनमना होनामिनाफम थोई हाइनसु एडिटोरियल सिना मखाताना सुपल्ली अतोप पावमना हाईवे ब्लॉकेट टीमी ओइबगी लिस्ट नते निमित मंगानी लेरगा इकोनॉमिक ब्लॉकेट लोइसलगनी कोतु हानदगी होना मतम कक्तब इकोनॉमिक ब्लॉकेट सथदुना लाखिब नेशनल हाईवे सिंगदा कोतुना सथरक मतम कक्तब कांगपोक्पी शटडाउन लोइसनख्रे हाईवे द सथरक इकोनॉमिक ब्लॉकेट टीमी ओइबगी लिस्ट नते हाइना MLA निष्कांत सिंगा सापमना फोंदोख्रे इम्फाल वेस्ट डिस्ट्रिक्ट की अखाम अवांग लेकाइदा लेबा सही तरागा तरुक सुरबना हामगा तरागा मपन सुरबना हामगा थासिगी मंगादा सेकमाइदगी कांगपोक्पी रोमदा सतखिबदगी मफम खंखिदबगा मरी लेना
combined force na fadun wong pang toraba matungda jail da thajinkiba KRAU gi activist ni haiba ani condition yauduna thadokadabani haina demand tawduna Committee on Tribal Unity Kotu Sadar Hills na national highway sing na matam kaktana economic blockade sataduna lakhibani November taraga mangag ehing nongyari gi matam kaktaba economic blockade sataduna lak marakta thasigi kunga yuktagi kangpokpida kotuna pung nifuga nipan gi total shutdown lakthokibani Police na exposed fongdokibagi matungina masakhangdaba khulai paibising ambush tawbada IRB personnel ama yauna kokiani sikibani Imphal West District ki Kangpokpi ka tainaba mafamsingda ngihak leitana nongmay amasu bomb kapsinduna landaduna lairiba Kangpokpi District ki manungsanba lairon amasum kharam waipei khunsingi marakta thawdo thokibani thawdo gi matungna kotuna pung nifuga nipan gi total shutdown lakthokiba Imphal gi kilometer nifuga mangaram satlaga leiba Kangpokpi phawraga Manipur gi lifeline ani gi marakta ama satlibani Khanghaudana highway da blockade torakpabu yaningdaba phongdokladuna Independence MA Nishkanda singa sapamna lifeline singa khanghaudana athingba thamjilakpa haibasi migi makhori metuna midugi punsibu singnaba manai haina phongdokre masidi miyoibigi list anati lona sukya yadaba thawongni miyamgi darkar oiba potlam sing yamna wana sang yamna yamdana lai masina potki mamalwang khathanduna hanadagi hauna yamna khudong sadaba phibam bayukna handuna lairiba miyamda amuk hena khudong sadaba phibam thokali masigi thawong highway sing blockade tawba asi tokadabani masidi yamna sathiba thawongni haina ma na phongdoki highway blockade sing tawbada transporter sing the hena awaba phibam bayukna haliamadi ifong na miyamna khangnaraba aronbadi oiba mawongda nungthil pobob namhaduna selobagi thabak sathabana highway sing da pusilakliba polam sing sejunagadaba miyoi sing da hena wahli NDTV na hawkiba September 15 report tawkibu wapam palladuna highway da lonia da mongda truck driver sing dagi tax lawbudagi lawkiba senadu kupkhatnaba hotnabada consumer sing the hena awabu heli haina NDTV na phongdorakli nomagi darkar oiba potlam sing amadi atai potlam singi mamal pot ki matungina sada taradagi kunthra phaw hengali haira sing amadi hagi mamaldi atai state sing the yoliba mamal sing the sada yankhai gi sangna wangna Manipur phangi Maitei sing Indian Constitution ki scheduled tribe ki lista sananaba demand tawbagi mayokta kokisuna protest tawbadagi hawkiba me ahumdagi Manipur irang tholakhibani irang asi haurakpagi khudaki oiba maram ST issue ni hairabasu Union Home Minister Amit Shah amasung Foreign Minister Joy Shankar na awang poklamdam gi BJP na Leingak pai state asida phoknibi irang asi illegal immigrants na marueba factor ni haina phongdokrabani India ki anti-terror body National Investigation Agency NIA na Bangladesh, Myanmar, amasung Manipur da lotuna leiba terror group singi transnational conspiracy amagi matangda yengsile habu wafam thamkhrabani amaramda national highway singda hauzik sathariba economic blockade numit mangani gi matungda haibadi lakliba November 19 da loisilagani haina Committee on Tribal Unity Kotu Sadar Hills ki media gi sel phungdorakli economic blockade lakthokpigi wafam palladuna sirol aduna tuan ba wafam khragi matangna thabak lokhatnaba Union Home Minister gi pungning singsilakli wafam sing aduri tampaktigi kukita ba mafam sing nomagi darkar roiba amadi hidak langthak sing ningthina yaukslaktaba irangdagi mayumda leitraba maitei sing misang mikhai naiba mongda kuki singda lamda lehelakpa maitei lomi sing khangalaga security piba Tribal Development Fund atopada sizinaba amasung political separation ki demand thaba amata lokhalaktabani hawkiba November 10 da kukini hatkiba thawong yaningdaba phongdoktuna ngasi Kangpokpi district ki laikot nupi singna khongjang sangsin ki haina kotogi sirola duna phongdorakli hawkiba September 12 da kuki ahum hat per sena basingna kuki ani hat pegi thabaru sathakibani haina palladuna case asi CBI na thigat hanana demand su tawke hari matik sabserak phangningai oibisingki mathakta thabak lokhatana chingnabani haiduna koki gi miyoi singdi hekta fogali haiba wapamsu kotuna thamnakli staff reporter gi report ka loinana makhasa tarak poina to pomna Myanmar Leingak na Nepido ngaknaba Lanmi lishing taraga mari thamkhre Myanmar gi mafam kya junta gi Lanmi sing resistance force gi makhuta maithi duna lakhiba sidagi mi pairab junta lo singbana makhogi Leingak ki headquarter oiriba Nepido ngak senana Lanmi lishing taraga mari paiduna thamkhre khongthang asi
rebel force na Myanmar gi anoba konung asi lauksinduna junta gi makutiki lenga munana bo honarakadra singnabadagini junta gi makedigi mana manil naidan atopa region dagi Lanmi lishing kya kauksinduna Nepido da pashinki masiga loinana Nepido gi civil servants military guard oina thabak sizinaba sokre Lebaki konung asi da leiriba yumthong khuding sangduna check tawba madi mising registration ki thabak sing su kankharankre junta gi khongthang asi Brotherhood Alliance na awang thangba san state operation 1027 sathaduna junta na khudum salaba town sing outpost sing loksin khiba loinana khusu khulai kya mun khiba adudagini lana sida atopa ethnic armed group sing amadi people's defense force su yokshilakuna nomonom gi junta gi makhutagi lam kya mun ba horakle Nepido dagi gari na pung mangarum tamuk satlaga leiba khaya state ki kunung loikaw da su hauzik junta ga rebel force ga akan mamong da lantheng na dun laiti masina maram oiraga junta lanas Nepido yorakadra haina mi paibe helakli junta kangbuna mandale bago amadi yangun dagi ahenba Lanmi lishing tarama su Nepido union territory da punchinana ba thaurang tauri mafam asida regular troops ngi mathakta commando lishing mari amasung thamduna administrative capital asigi ngaksen bagi thapakan karankre Mandalegi Tada U Township ta leramba infantry battalions command unit adusu Nepido da pushinkre Nepido gi commando gi leriba barracks singi yumthagadu steel gi haismir hapsinduna nongthakta drone sizinaduna attack sa tharakpada ngakthokna ba thabak sing nokre mafam asida anauba barrack humdra sagatuna leibaki atai mafam dagi pusilakwa Lanmi sing thamna ba thorang lakre Nepido gi akoi bida military amadi police na aronba bunker sing sagana ba thorang story Nepido gi police station da defense outpost oina ungkhatna ba thabak sinakre masina maramoiraga police na hana gi crime case sing thigat piki mathaw du pangthok pangamlaroi Lanmi gi mathaw oina pangthok lagana hari Nepido gi police station sing concrete block amadi sandbag kaya khajinduna ngaksin magi thabak kanchinankre thabak sing asida junta gi Lanmi gi garrison engineering Corna Township Police Chief Kapuna Thabak Yengsin Minari Junta gi Wangloi Major General Zomin Tungi Mekedigi Nepido da ihenba Lanmi pusinduna thambagi thorang amata leiti haina phongtokli adubu Nepido da leiba miyamna numidangi matamna khanguduna yumle sangduna thibumbi thabak sing sathaba haurakli haina pausda sumakatana su phongdorakli Loshilakpoina topa pawamna truck auto rickshaw ga thengjinabada mahiru nipan sokle yum jagesa numiki ayukta Visakhapatnam gi sangam amasum sarat junction truck amaga auto rickshaw amaga thengjinabagi thawdokta auto rickshaw du tonglakiba school tamdiba pikliba mahiru nipan sokle police ki matuina soklaba mahiru nipan asigi manung ani gi phibam luri thawdo asi yum sakaisa gi ayuk auto rickshaw asina Ramnagar da leiba private school amada mahiru sing puduna satpada accident asin nangkhibani lambi mari gi junction ama lanthokna bohona bada auto rickshaw asina railway station road gi Sripuram junction tamna lakiba truck amagi maning thangba sakada thomjinmani maduda auto si makhatana olaga masida tonglakiba mahiru sing gari dagi paithoktuna koilas mayai da taduna leki police ki meke digi truck driver amadi auto rickshaw animagna mi khara komagi tanja oibagi thoksadana gari thawbadagi accident si mayona kibani thawdo asigi CCTV lahowa video da auto thoriba madi truck thorokiba driver animaki section ba watpa mata odu mayek sing no phangki khudakta manak nakpada leiba Miyoi sing sensilaktur angang sing adu bumating pangki luinana khudakta railway hospital da pukhatuna lekanaki thawdo adu bu uhawbu sing na phongdokpada khongjel yangna thorokiba truck aduna auto haijilakpa adu da khudakta brake phaba ngamkhidi meter khara handolaga kona thingjinaba loiraba matung gari adu gi brake phaki tungna thawdo thokpham digi truck driver adu chenana bohona ke adu bumanak nakpa miyam khudakta phauki tungna police na auto driver amadi truck driver animak fagalaga police custody thamkhre makoi ani gi mathakta gari thawbada section da bagi case ama register tawkhre ado hauskui na di myam paw simatang salu sinjarage masu myam puna no update ngamina saina channel sigi mekeri myang famda makhata na thamjari